आकाशवाणी इम्फाल Kshetrimayum Chitrabhanu na pau pazari Kunmari suba the Great June Uprising Unity Day thoram ngasi tongan ba mafam singda pangthoknari mapungaiba thoram Imphal gi Kekupata Labor Lekidrava Athawu Singi Kubam All Manipur United Clubs Organization Amuko Amasung United Committee Manipur UCM na punna kusam naraga pangthokli Miyam na Lekidrava Singi mafam da leishu katpa amadi mipam pangthokna thoram asigi mapungaiba saktam oiri ningsing bayai ingkum salising ani amagi June teramarida Varas Sarkar amasung NSN ING anigi marakta sahi tongnakiba Bangkok Declaration bu yaninda bapungdoktuna miyam na khongjang sangsinki Tha adumaki June teranipanda Manipur gi apunba saktam amadi ngamkhai kahen bayaroi haina kholaw lawdun horokiba miyam gi hoda miyoi teranipan lekidabani Numit asiga mari lenana idan topagi kem amasu babina blood center coverage soida pangthokre Indian Meteorological Department Imphal Center na hairi raja se da aka araguluna nangasi nongchura bayai ukrul kamjong amasung tenopol gi oina di akan ba nongchugani haina orange alert lokthokre Manipur gi oina tenopol zila gi moreda hokiba pungkumri da centimeter taramatoi dasmitar ki changda nongchuki Akan mo nongchudana ichawgi fiva mayong na bayabagi oitokpa lay haina Duty Meteorological Officer Med Center Imphal na su cherol ama thokre Miyamna turel mapal ising tumjing na layba amadi lambi ningkai bayaba maphamsingda chatpidana ba cherol asina khangalakli amaromda Kendra gi Griha Mantraloy na Assam gi Guwahati yauna tongan ba maphamsingda akan ba nongchugani haina red alert lokthokre Mantraloy asina Kendra Sarkar da miyam gi safana ba khongthang sim paikhat na ba su khangankre adumoina ma raja asita sabagi changdi ahongbu leiroi hairi raja asigi Vishwanath amasung Lankimpur jila gi khungung tarada ichawgi awaba mayoknari Raghuban Simya Kamari Lenana Meghalaya de Leba Homestay Resort Amadi Vara Sandoli ba mapusingna visitor pumna maksung soydina register tongna ba Meghalaya Sarkar na hukuma mathokre Raji Tourism Mantri Polingdo na hai Tourism App ki makhada accommodation unit singsung soydina register togodabani app asi haujik chada humpu tamuksi nari Raji Sarkar na lanai gari singlam koiba singda sandok pasu thingle hingsa gi thodok sing laksinda ba Meghalaya Resident Safety and Security Act amukhana yengshin na basu orep lawre Taramathoy Shiba Malingi Yoga Sangam Thasi Kunmathoida Bihar da Labor Sarkar gi school pumna mukta pangthoklagani masigi matangda Education Department na Raja asigi District Education Officer singda numit asi the school hangna na ba chero sing thakre Sarkar gi school lising humudra henbada thoram asi pangthokani hozi Raja asida Labor Sarkar gi school pumna makalen suti thari Bihar Education Project Council gi Director Mayang Warware na hai Malingi Yoga numit ki yenglaga school sing asi ayupung taruk makhai de geter mkhai faw bahangani school singi oza sing amadi mahairu sing na thorum asi da saruk yana na basu khangan kre Enforcement Director na Delhi gi classroom sabagi wato kamari lena na contractor sing amadi private entities singi lefam contract le tati humbagi thabak chathakre hanagi mantri sing amadi Aam Aadmi Party gi luchingba Mani Sisodia amasung Satyendra Jain amadi atelana miu sing mathakta Delhi da tongan ba school singi ahenba classroom sabada aramba tawi haibaga mari lena na Delhi Police ki anti corruption branch na FIR ama thangalakpadi gi khongthang ase lokholakpani Kendra gi lahu sungu mantri Shivraj Singh Chauhan hairi lebak sin bathung bada chathereba Biksit Krishi Sankalp Aviana khungang lak ama lising nipuhum doida longbi koti tarahum doi lising mari konsintina lahu sungu manamda thejen bagalona chauna mai pakpangam halle New Delhi da ngasi pawmis da wangang duna Sri Chauhan hai Pradhan Mantri Narendra Modi na Bharat puchakon hanana baleba ama ohena bagi manglan adu lahu singi lamsing amasung longmi sinna ya far patata oithopangam gani mang hai campaign asigi makhadra tribal sin da khundaba jila sin da akhanaba miyang thambagalona na tongan ba scheme humpu hena paikhatle Andhra Pradesh ki Alu Sitarama Raja Zila gi Kondamuluda Umang the security force amasung Maoist ki marakta khuthongna bada Maoist ki makok thongba luchingba ahum hatle security force na thokdok thopum adudegi AK47 ahum su fangle Paulu Zari